Imphal gi mayolda toine ising isau thokhaliba Turel Singgi isel singa si ningthina athingba leitana ba Turel Singgi Mathakta sariba thong singi awangba sing wangkhatnaba leingana Thabak Paikhatpa Houkhre iramasugi matangda SKTV na PhD Minister El Susindroga telephone gi kuthangda pau faunabada Manipur leingana Imphal gi akoibada leiriba Turel Singgi Mathakta Saba Thong kharagi awangba si hanadagi khara hengana wangna ba Thabak Paikhatpa Houkhre kudamoina Imphal Turel da sariba salanthong Bridge, Sagolban Mainoleraki Mapada Leba, Numbul Turel Gimatakta Saba, RCC Bridge, Wankai, Waheng Lekai Mapada Leriba, Numbul Turel Gimatakta Nona Sariba, RCC Bridge, Asi, Wankana Thabak Paikhatpa Houkhre Haina Pongdoraki. Taurangasi Turel Singasigi, Isilda, Tongna Maram Orga, Apan Balatana Balokhalakpani Haiki. Ngasi Imphal is District K, Imphal Turel Gimatakta Sariba Salantong Bridge K Fibam, Manipur Gisi Minister N. Virena, Satuna, Hakteng Yangshin K. Hairiba thong ase Imphal da toina ising isau thogalibagi manungda yamna maru oiba mafam ama oiribani ngasigi si minister gi yengshin khongsat aduda PhD minister El Susindro yauna thong sariba expert singna thongge awangbugi matangda ningthina khanane na ke loinana thong asige hanana leiriba awangba sidagi fit mari hapkatuna thong ase wanghana ba Thabak Paikhatpa Houkhre Lengana Thabak asi thamagi manungda loisina bahaikhrabasu expert singadi yamdrabada numit humbudrani di sangani haina panari haiki